Ukraine Russia gi Jahaj Amang ata Thokhankhre Mariupol da leiba asok apan nanglaba fighter sing hondokna bahonare Ukraine Russia gi Navy gi logistic Jahaj Snake Island gi manaknakna Amang ata Thokhankhre amade Mariupol da leiba asok apan nanglaba fighter sing bu hondokna bahonari haina official report amana phongdokle handaki numit kharani gi matam asida Snake Island gi akoibada nahongna na khutthongna bagi thongdok sing hengalakpaga loina na Western Black Sea Coast pu control tawna bagi damakta akan balan famama songnarakpa yai haina defense official kharana phongdok le Russian forcing asina Ukraine gi awang amadi nongpok thangba lamdam gi sarukta sangsinna ba yamna kan honarak le Ukraine gi Odessa Regional Military Administration gi spokesman oidiba Sarhi Brusuk na phongdoki bada aikoi gi naval seamen asathagiba action the Russia gi support vessel Basebolot Brobop mai chakre masi Russian fleet singi manungda khwaidagi nauba amane Russian Defense Ministry nadi hiramasigi matangda kamen launa bohona bada phangba ngamdana leire private UI company masar na pirakiba satellite imagery gi matungina de Russia gi Sarna class landing flight 1 Snake Island gi manaknakna missile attack sathabadagi amang ata thokle hairiba mafam asi Ukraine amade Romania gi marakta samudra gi oina ngamkhai oiriba mafam amane handaki matam khara sida island adu da leiba building kaya amasu amang ata thokpugi saktam adu uthorakhre haire Snake Island gi mafam asi Russia na Ukraine da landa sinba horakpa matamda akan ba mong da khutthongna kiba mafam amasu oiribane Ukraine gi lanmi singna Kharkiv city dagi Russia gi lanmi sing takthokpa ngamlakhiba ase Russian forces ki oina de lan asida ningba kainingai oiba thong ama haibadu oire Russia gi lan missing asina kip amade awang nongpok thangba lamdam gi sarukta gisu takthokpa ngamkhravane Reuters ki journalist singna confirm tawkiba wafam amada haujikti Ukraine na Siversky Donetsk River gi Torban phauba control tawba ngamle hairiba mafam ase Kharkiv city dagi nongpok pangba mai kairom da kilometer ni furom lapna chalaga leiba mafam ne regional authority sing nasu polbagi akoi basarukta missile strike tawrkiba made Kharkiv ki manaknakna dargasta bomb top lepa leitana kapsilakpagi thogdokta miyoi ani sire haire Mariupol gi Azovstal steel plant da langois an sinduna thamkhraba Ukraine gi fighters ngaduge mari mata sing na capital kipta khongset ama pangthokpaga loina na Makoy sing adubu rescue to wina bataksil le Russia gi lan missing na still wakta bombing to bugi thawong sing yamna kan na sathare hairiba mafam asi Ukraine gi city aduda leiba defender sing gi aroiba lanban oidivane Russia gi lan missing asina still plan aduda bomb top kapsin duna akan ba mawong da landa sille haukiba tha khara gi matam asi da Russia gi lan missing asina Mariupol city gi ayamba saruk sing de control tawduna leirakhibane Azovstal steel plant adu da thokpa yadana laikhraba sing aduge mari mata oiriba Maria Zimareva na haikibada haujik plant adu da thokpa yadana lairiba defender sing pumnamak adu mayum da tek takaidana halaklaga makoi gi nupi angang singa loinana mahausa gi punsida hinganingbagi apamba lei marak asida Ukraine gi government ki maikei dagide Mariupol da thokpa yadana sokapan nanglaba fighter sing adu rescue tongnabagi damak yamna kanna honare Aikoina evacuation operation gi roadmap ama semna bagi damakta anauba tangkaki waina negotiation tawba haukhre aikoina sogapan nanglaba miyoi sing adu hana na hondokna bahonagani haina Ukraine gi deputy prime minister Irina Berezuk na haire fit lising ama satruk sauba asteroid ama Prithivi tamna paisilagle space scientist sing gi maikei dagi achauba asteroid ama Prithivi tamna paisilagli haire American Space Agency NASA National Aeronautic and Space Administration gi maikei dage Space Rock Asteroid 388945-2008 TZ3 asi me taraga taruke ayuk pung aniga minute nifuga ni panda malem da naksilakane NASA gi report asi na makata na haideva na asteroid asi fit lisinga maga chatruka nipan pa e asteroid Eiffel Tower dagi hena chawe karigumba Space rock asina Prithivi da thomjinba tarabade paksana amanga ta thokane adumakpu space scientist singna calculation tawbagi matungin na asteroid asi Prithivi yawgadaba mile million 1.7 aduay dagi hena naksilagloy
Space rock asi routine oina chahi ani khudingi Prithivi tamna naksilai haina space scientist singna phongdokle. Kumza 2024 ge May tha dasu Chaoba asteroid ama Prithivi tamna naksilakane adubu Prithivi yorkadaba mile million 6.9 dage hena naksilakloi. Scientist singi maikai dagi Chaoba space rock kharade Prithivi asida manghan takhan bagi thokdo kaya mamangda thokiba laire. Maram asina NASA yauna space agency kaya na asigumba Chaoba asteroid sing asidagi Prithivi asi ngakthongnaba thorang kaya paikhatle. Thorang asigi saruk ama oina NASA na handakta double asteroid redirection state DRT mission launch tawkhre. Masina Prithivi tamna paisilakpa asteroid sing kinetic impact ki khuthangda asteroid sing aduga thengai na handuna Prithivi da yauroktanavani haire. Aroibada tabiriba pumnamakpu thagatjare.